ngasi numidang waram phongkiba tongan ba manipuri sifongsingdagi maru oibe I pausing khonggacharaga manipur top channel gi maikei gi miyam da share tawzi ahan baza laibak sigi oiba covid-19 update miyam da thamjage haukiba pung kunga mari da covid-19 na mi la aniga lising humfu ga mathoi positive oire amasu mi lising mari ga sani ga kunga mapan sire laiba asida covid-19 positive oiba amadi siba masing no makang dune hengalakpaga loinana haukiba pung kunga mari da miyoi la aniga lising humfuga mathoi nauna positive oiba thingnare hairiba pungpham asimakta da miyoi lising mari ga sani ga kunga mapanna laikhidre naba phaduna research tokiba miyoi masing lak mari ga lising kunga homdoini hauji layengduna laidiba miyoi lak kunthra ga homdoiga lising yankhai ga homdoini amasum hauji phawbada leba asigoin apunwa positive case crore aniga lak yankhai gi nithoga lising kunga nipan ga samapan yaure laikhidaba masingna lak aniga lising humdra ga nipan ga satreni nabadagi pharakpana crore aniga lak tara ga manga ga lising marf ga taruni amaromda kendra gi haksul mantrilayna boderena vaccine sizinana ba approve tawkhre hainasu pausina makhatana phongdorakli amasu makhasa tharapoina manipur gi topa maruiba pau khra ma'am da share tawjage lak mari romgi drak konana phakhiba mama masa ani tha ahum detain tawnaba manipur sarkar gi home department na khangankhre haukiba april kunda narcotic cell imphal is amadi yada khetrigau gi members singna khetrigau gi yumkhaiba makha lekai digi mama masa ani digi malem gi kaithil lupa lak mari rom oigadaba heroin number 4 amadi wy tablet ka kona phakhiba mari lainana makhoi ani manipur sarkar gi special secretary home na tha ahom detain tawnaba mari lainaba department singna khangalakre pausina haukiba april kun gi nungthil da pikliba angang da paisa piraga drug karbar tawbada sinaba mama masa ani Buyamayum Thoibi Begam Sain Pugamanga Mapuraba Lakidraba MD Abo Khan Amadi Maki Masanupa Abdul Hanan Elias Anan Saikun Gomdoibu Pakibani Makoi Anibu Makhatana Tahum PIT NT and DPS Ki Makata Tahum detain Tonaba Marilenava Department Sing the Manipur Sarkar Gi Home Department Gi Special Secretary Home Gyan Prakasna ordered Hokibani Swahili Makoi Anibu Preventive of illicit trafficking eki makhada tha ahum detain tawnaba khangalakibani haina spouse na meksin phungdorakli atopa pawmana mamal pigadabani ngara nongtil pung ahum rom tabada tharoi loksing khongda leiba transformer amagi makhongda sajik chaba sanglubada sahi ahum rom suraba san lamsa ama maina singbadagi khudakta sikre siriba san adugi mapuna khwaktha municipal ward number 8 tagi amir khani Curfew leba maramna sangi mapuna thokpa yadabana san adu lamhang sajik sanaba thadokhibane adobo yumda laktabadagi numidang wairam thiba satpada laikai gi miyoisingna san ama maina singduna transformer makhongda siduna leire hairakpadagi satlaga yenglubada san adu sina leiramba thengnarakibane hiram sigamari leinana all kwakta coordinating committee gi secretary Anis Ahmad na Moirang subdivision gi manungsana lairiba Kwakta municipal area Kwakta gram panchayat amadi tainabada lairiba singi khulsing desu khilliba electric transformer sing ayamba ningthina sambal khadabadagi khudong thiba kya thokre maramaduna ngarang siriba sanasigi mamal electricity department na sanbuda pigadabani hainasu pawamana makhatana phungdorakli makasa tarakpoina to pamarueba pawkhranam lisipriya kanguzamda akanba wai siznarakpa yaningde association Manipur dagi ni haibda yamna sakthoksaningai oidibi ekhogi isa lisipriya kanguzamda akanba wahi sizinnarakpa Bangalore Manipur Student Union BMSA na yaningdi amasum akanba mongna kandem tawi haidi amasum BMSA gi serul amana hai haujuk yamna kalaba COVID-19 pandemic second wave asina maram oiraga yamna luraba tanaka asida miyoi amana amagi zat bizat khaidana mateng tawnariba matam asida ekhoi Manipur gi ni haibada sakthoksaningai oidibi ekhogi isa lisipriya kanguzam environmentalist and climate justice activist na angama thangna lingjal puthoktuna masagi oijaba thidana ireisa amadi atopa lamgi miyam asan miran naidana mateng tawjariba sida kanagumba ireisa kharana isalasibu social media ra mahakpu tuhatpiba haimasum hairoidaba hainaroidaba wangang sizinakhiba amadi tahaidaba wahi kya hairaduna isalasibu lan uhanba amadi thawna halhanba si BMSA na hakthengna laujai amadi akan mongna kandem tawi association na isal asigi hanba leitraba thawna lingjel bu thakat pa phungdoi amadi isal asina lorakpa thabak thorom khodimakta
अरेप लेतना सपोर्ट तौजगनी लोइनना इरेचा ख्वाई खिबिंगना इचल असिबु थौना लिंजन हापियु इचल असिबु अंगम थौना पुथोक्तुना मतेंग तौमिनसी हाइनसु सेरोलसिनसु अपील तौरक्ली तेंगतकना खंजिनबदा कानबा पाव अमनमो सेकेंड वेव द इंडिया की डॉक्टर सनीगो हुमद्रा की पुंसी मांगख्रे IMA COVID-19 की अनिसुब वेब लापद लेबा असिगी डॉक्टर सनीगो हुमद्रा की पुंसी मांगहनख्रे हाइना इंडियन मेडिकल एसोसिएशन IMA ना फोंदोख्रे पैंडेमिक असिगी अनिसुब वेब द लाइसेट असि यांगना संदोरपग लोइनना मियोय क्यागी पुंसी मांगहनख्रे लाइसेट असिना मरम ओइदुना IMA की फॉर्मर प्रेसिडेंट डॉक्टर KK अग्रवाल सु कोविड पुंसी मांगहनख्रे IMA ना हाई स्टेट सिंगना फोंगलप डाटा सिंगी मतुंगिना हौजु फावबद बिहार मेडिकल प्रैक्टिशनर सिंग ख्वाइदगी यामना लेखिदबी स्टेट ओइदी बिहार हौजु फावबद मेडिकल प्रैक्टिशनर हुमद्रागा निपान सेनख्रे मसिगी उत्तर प्रदेश ना अनी सुब लैरी स्टेट असिगी ओइना कुंथ्रागा तरे लेखिद्रे दिल्ली ना अहुम सुब ओइदी दिल्ली की ओइना हौजु फावबद पुन्ना कुनगा मापन सिख्रे अदुगा आंध्र प्रदेश ना कुनगा निथोय सिदुना मरी सुबद लैरी IMA na makhatana hai pandemic asigi ahanba wave tadi Dr. Satret ka nifugu nipan punsi mangki adubu second wave asidadi khongjel yangna laiset asi sandorakpana haurakpada miyoi kayagi punsi manghankre haina supalli atopa tentakpa pawa manamo dalit nupa masa ahom huralambagi damak pharaga khongoinakre dalit nupa masa ahom huranbagi damak pharaga amasum phuraga underwear khak sialaga khungang amada koisa satlankre thaudo asi yumthangnaba पोट योरफम अमदिगी बैटरी हुरालंबगी दमक मियामना तवनखिबनी हाइना पुलिस ना हाइरी थौदो असिगी वीडियो सोशल मीडिया दा वायरल ओरकपदगी खंगनरखिबनी सो हाइरी वीडियो अदुदा खुंजा सिंगना मखोय अहुम अदुबु हावगत फमदा तहोलब मतुंग कोइन सतनबना सिंगबा उतली सो हाइरी मदुगी तुंगदा कांगलुप मासेल इरांग सगलखि अदुबु नकल अनिगी लुसिंबसिंग उनदुना वारी सनबदगी इंथनखिबनी गया की सीनियर पुलिस सुपरिटेंडेंट आदित्य कुमार हाइबदा टीम अमना थिगनबगी थबक सथरी अमसुम पोटयोन फम मपु सेरु अलाम मोहम्मद जिन्नात मोहम्मद जरू अमरजीत सिंह मोहम्मद नासिर मोहम्मद अख्तार फगत ngamkhre amasum phagalaba singi mathakta section 341 amadi 342 na singba e kya pandun FIR ama thangatkhre haina su pau sina makhatana phongdorakli amasum makha jatarakpone losilakpone myam ngosigi state sigi COVID-19 update myam na thamjarage myam la fuktaminasi state asida myam manipur da haukiba pung kungamari asida yamlaba miyoi haibidi miyoi satru ka kungamari khanghen hengalaktuna ngarang dagi ngasi haukiba pung kungamari da positive hankre miyoi satru ka kungamari asi Bisnupur dagi humfuga taret Sandel dagi taraga nipan Susampur dagi nifuga humdoi Imphal East dagi samaga kungamapan Imphal West dagi saniga humdra Kaksing dagi kuntraga nithoi Kangpokpi dagi ani None dagi mari Ferzol dagi ani Senapati dagi ahum Tamenglong dagi ani Tengnopal dagi ani Thobal dagi nifuga humdoi amasum urkhul dagi tari ini hari apun boy satru ka kungamari hauki bapung kungamari Manipur COVID-19 na positive oidun lehen kidre aduga hauki bapung kungamari isda yamlaba miyoi haibadi Susampur dagi miyoi ani Imphal East dagi miyoi mapan Imphal West dagi miyoi manga Kaksing dagi ama amasum Senapati dagi ama Thobal dagi ama urkhul dagi ama punna miyoi kun COVID-19 na positive oidun laikidre yamlaba miyoi ni miyoi punna kun hauki bapung kun ngamari sida Manipur COVID-19 positive oiduna laikidre hari to in detail mem sing soidun update pizarake hausiku nadi matang asa lusinjarage pathok sakibra soikibra lan kiba ke yaurs mem nanga pigani aduga mem update munga ministry mem soidun pizarake na Manipur top channel gi mekedi gi thamjari aduga mem gi wakhalon so sing soidun comment box ta thambiramu and thank you